Prime Minister Narendra Modi na kumjali sing ani ganim fuga taret forward India si develop oiba nation oihennabagi pandam da Viksit Bharat 2047 Voice of Youth ngasi laibak pumba da launch tawkre. Loina na pandam asi fangna ba hotna ba da laiba sigi naha singna achauba thodang launa ba Narendra Modi na appeal tawrakli. New Delhi da pangthokiba launch tawbugi thoramasida Manipur gi oina Imphal gi Raj Bhavan da video conferencing gi khutang da Governor Anusuya Uiki amasung Education Minister Thaunaugzam Basanta Kumar na saruk yaduna pangthoki. Thoramadu da Prime Minister Narendra Modi na hai India si malem da working age population haibadi naha masing khwaidagi yamna leiba leibak ama oibana malem gi atopa leibak singna India da mityeng thamnarakli. Maram asina lishing ani ga nifuga taret forward India na Viksit Bharat Haibasi developed nation ama oina ba hotnabada education sector ge khutang da naha singna anoba idea kaya puthokuna leibak asina thamliba pandam asi fangna ba hotnaba tai haina phangdoke Thoramadu mari leina paumi singna hangba wahangi paukhum piraduna Governor Anusuya Uiki na hai Manipur si chokotpagi lamjel da manglom da changsil lamba adu state asida tangdu leita da ba fibam ama lakibadagi maninglom da halakliba asi koknaba center amasung state laingakna hotnari loinane state asida peace amuk hanna puraknaba political party sing amasung CSO singa khana nainaraga thokliba irang asi mapung fana loisinduna hana gumba chokotpagi lambi da changsinnabusu hotnari haina phongdoke Taramadu gi sarukama oina Manipur University gi culture Manipur University of Culture, Bir Tikendrajit University, Imphal, Manipur University, Dhanamanjuri University, Imphal, Central Agricultural University, Imphal, amasung Indian Institute of Information Technology, Imphal gi mari leinaba faculty sing amasung mahiroi kayana saruk yaduna hiram kayada panel discussion su pangthoki. मैं चाहूंगा कि आप सभी विकसित भारत @2047 के विजन में कंट्रीब्यूट करने के लिए अपने दायरे से कहां जाकर भी सोचें, आउट ऑफ बॉक्स सोचें। देश के हर कॉलेज और यूनिवर्सिटी में अधिक से अधिक युवा इस अभियान में शामिल हो सके। फिर से मणिपुर को एक पीसफुल लाने की दिशा में केंद्र सरकार इस संबंध में लगातार डिस्कशन सारे लोगों से और जो भी यहाँ के CSO, पॉलिटिकल पार्टी, अदर तमाम लोगों से भी इस मामले में डिस्कशन करके इन सारी चीजों को समाप्त करने की दिशा में कि ये सब बंद हो। हम पुनः मणिपुर को जिस तरीके से हमारा मणिपुर एक सद्भावना, भाईचारा और एक विकास की ओर आगे बढ़ रहा था, उसको फिर से हम एक नई दिशा में और नए उसमें आगे बढ़ाने का हम सब मिलकर प्रयास करें तो जल्दी ही फिर से हमारा मणिपुर पुनः आगे विकसित की ओर जाएगा।